Welcome back. Mayam mo imagi chakhumna khurumjari. Mayamna ai ki channel si like tawbiu, subscribe tawbiu, bell icon du nambiramo. Ai ngasidi kitchen gi tips khara mayamda share tawjari. Marak sida kuning kaiba phanabagi tips amasu yaujari. Video si loyo phawa yengbiyu. Tips number 1. Aina brown sugar laujare kg amagi ado aina hoji container ama laujare kg chanbase. Masida hapchinjare koi sumba sugar gumba adagi sol gumba ko thum gumba se cherang sum hapaga thamaga di haudoye aduna sumba bot container amada phajana hapchala thambiyo. Aduga tips number 2 dana amo papor te aina laujare do papor je koi khara ma haugraga khara ma lemhobado mondharaga haubada nungaite chabasu haute aduna koina papor se laubiro aduga masiju container amada ko hapaga thambiyo koi koina apakpado hapa chandraga su fajana fold tawraga thudekbiyo aduga adumna oheningba size tu da tawraga container amada hapchanbiraga makhum chena khumaga thambiyo sumaina thambasina matam koina papor je koi shape tawraga thamba yai koi mondhaba ko mahawala leba manin chalaga hangto thamade dum sumaina tight oina tawraga thambiyo. Aduga tips number 3 sina koina karigumba phalangda nupi gumba puruga pochai je sumaina macha se ko koigi kitchen gi organizer macha laibasing se yalaga thamninga matamda koi makhun je pikpasu yawe aduna jupi amada amakha yanbadi lamdu kalle aduna hairiba koi organizer macha sidana adum koi ki kano tawbiyo lang oigera phi oigera adomna pamba amana pullaga sumaina jupi amada punna adum thambiyo masina koi lam kalande. Tips number 4 aduga amo aina tezba se packet oina lai packet arak pasi oina lauje ado adomna joina lobo oitaraga su sumaina cherang amada hapchanbiyo aduga jupi amada puraga thamaga nongmagi lok sijannagadabado amam anini makhasida hutoga loktoga sijanabiyo. Aduga mu tips number 5 tana khoi gi gumba dalda gumba oil je ko khoi inga kandadi sumaina napsalleba koina hanadi sijanarga matung napsallaga lokthokpa yadabado tawa gumba amada sahanbiyo aduga mahi langtho kanda sumaina container amada ko bottle amada dum hapchala thambiyo. Tips number 6 tana koina kol ahanba ko stain gi koina lerakpa matamda sumaina je sticker se dum nappaga laeba ado koina masidaisida masi lauthodragadi kona dum napsallaga lei thongba thakpa tawgi taragadi na yam araiba niyomda lauthoksi koina nga gas se on tawragane maidugi mathakta sahanbiyo aduga sumaina yam laina lauthokiyo. Aduga amu tips number 7 sina koigi masala gi daba koi set to masidaisida tissue paper ama hana thabiyo aduga koigi yaingang morok jira maru marang adomna apamba singdo hapiyo koi masigi manungsida tissue paper je haphauragadi kona haidokpa khotpa taw matamda ko masina laina sengdokpa ngammi. Mathangi tip number 8 sidi mayamna yam nungaitabadu phanabagidamaktani aduga amu koigi botanda kaigumba pot ama container singsida hapa matamda koi potsina thanba taragadi spoon je koi kotnabagi spoon je hapagi jaga je leiteba adu leita taragadi ko rubber ama laubiro aduga botandugi mathakta sumaina phajanbiro aduga spoon je side sida sumaina phajala thambiyo ba masi yam nungai hale. Aduga tips number 9 jidana koina karigumba cha thakpagi cup gumba je kitang chaurap tawbo oigera macha oigera koi kitang kaiba puradi kaiba nataba je sigumba sida sumaina ko kitchen gi koigi spoon gumba adomna hamningba posina hapa sijanabiyo langthokpagi mahutta. Mathangjina tips number 10 ni aduga sina mu bim gi bottle ni ko bim liquid bottle ni
ꯑꯗꯣ ꯃꯁꯤꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯃꯁꯤꯅ ꯑꯩꯈꯣꯏ ꯇꯟ ꯍꯧꯕ ꯈꯣꯠꯄꯗ ꯍꯥꯞꯄꯗ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯒ ꯇꯤꯞꯁ ꯅꯝꯕꯔ 11ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯔꯁꯤꯗ ꯍꯋꯥꯏꯒꯨꯝꯕ ꯀꯥꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯨꯝꯁꯤꯗ ꯊꯥꯎ ꯈꯔ ꯍꯥꯞꯄꯒ ꯈꯨꯝꯖꯤꯟꯕꯤꯌꯨ꯫ ꯊꯥꯎ ꯍꯥꯞꯄꯁꯤꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗꯒꯤ ꯃꯍꯤ ꯄꯥꯊꯣꯛꯄꯒꯤ ꯆꯥꯡ ꯋꯥꯠꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯊꯛꯇ ꯒ꯭ꯂꯥꯁ ꯑꯃ ꯀꯨꯞꯁꯟꯕꯤꯌꯨ, ꯃꯅꯤꯟꯁꯤꯡꯗꯣ ꯄꯥꯏꯊꯣꯛꯄꯗ ꯃꯔꯤꯛ ꯃꯔꯤꯛ ꯇꯧꯔꯒ ꯆꯣꯠ ꯆꯣꯠ ꯂꯥꯎꯕꯗꯣ ꯐꯅꯕ꯫ ꯑꯗꯨꯒ ꯂꯥꯁꯀꯤ ꯇꯤꯞꯁꯤꯅ 12 ꯆꯨꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯠꯄꯦꯁꯇꯣ ꯀꯣꯜꯒꯦꯠ ꯑꯣꯏꯒꯦꯔꯥ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯕ ꯕ꯭ꯔꯦꯟ ꯑꯃꯒꯤ ꯍꯦꯛꯇ ꯌꯥꯏ, ꯑꯗꯨ ꯂꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯈꯔ ꯂꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯊꯤꯠꯄ ꯌꯥꯕ ꯄꯥꯔꯠ ꯃꯆꯥ ꯑꯃꯗ, ꯑꯗꯨꯒ ꯒꯦꯁꯂꯤꯟꯁꯦ ꯍꯥꯞꯄꯤꯔꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯈꯣই ꯈꯨꯅꯤꯡ ꯑꯀꯥꯏꯕꯗꯀꯣ ꯐꯖꯅ ꯇꯩꯕꯤꯌꯨ꯫ ꯅꯨꯃꯤꯠ 5-6ꯗꯪ ꯇꯩꯕꯗ ꯐꯖꯅ ꯐꯕ ꯉꯝꯒꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ, ꯃꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ, ꯌꯥꯝ ꯐꯍꯜꯂꯤ꯫ ꯅꯤꯡꯊꯝꯊꯥꯗꯗꯤ ꯑꯩꯈꯣꯏ ꯈꯨꯅꯤꯡ ꯀꯥꯏꯕꯒꯤ ꯆꯥꯟꯁꯁꯤ ꯌꯥꯝ ꯋꯥꯡꯕꯅꯤꯅꯀꯣ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯃ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯇꯩꯔꯕ ꯃꯇꯨꯡ ꯆꯦꯔꯪ ꯑꯃꯅ ꯐꯖꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂ ꯊꯝꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ